Isasida tabak tawon gani haiduna miyoy amadagi lupa lising mga dagi humbudara faubagi jangda lawi haidi. Masida natan tungan ba relief camp karadagi su skim karagi kana ba pigani haiduna lana thazalaga sel khongatli magna chataki ba aran batabak sing asigidamak miyamda lale matungda amu hana tawraroi mahakna lana khongatluba sanfam sing tha ohungi manungda handokjaragi haiki. TSTN agency aina likasai likem amagi dalaiba akhagi locality singda aina pasa palising ama chamane amati lising amaga sanipan yankelo ki building se likem taru adagi di akhagi laiba akhagi jaga kharada ana pasa jismana aina lakasai adabu likem se banjarbada akhagi sendra dilamun khanam khong akampat adagi phobi sinasingsi tha ahumgi gi manungda ai jita aina masagi miyon la khokyo paisa ado ai sing dokserani da leiba khoi sinau singna ai bu jana wakal ta halaba matungda si ai midagi thruda mayamda sintukserani duga mutung tarapada fataba sumba wathaba ase tawjaroi ado mayamna sungapio duga thu matamda thaunggi manungjida paisa sinna ana jagi ai gi staff se punna kuntha tabak tawni na lawm staff sing digi palising ndana ai hambo he yankai lawe kunja lawe mangas lawe taras lawe lele ki mai ben singda kana sana lan ki ba kurki ba yo sum sa ko kun sa ne khana ma pio